Russia amasung Ukraine gi balanfam asil losinabagidamagta chathariba negotiation asida aduki matik yamna chawba challenge amaga amuk thorakli madudi Russian side tegi hauji Ukraine gi president oiriba Volodymyr Zelensky asi hauji Ukraine haidiba country asigi oiba legitimate oiba chapchaba matik saba langaki luchingma natte maramaduna haidiba miyo asiga Russian president Vladimir Putin ga unaduna wari chanaba haibasi matik saate haiba wafam asi fongdokpaga loinana karigumba peace deal gi oiba wafam asi laktuna agreement sign tawnarakpa matamda Ukraine gi president ni hairiba Zelensky na sign tawgadoriba agreement adu mahaki sign adu chatnaba yaroi haibagi oiba wafam fawba fongdorakli Landfam asigi oina peace deal gi oina chatarakliba meeting sing asida yamna chawba apanba ama oidiba Ukraine haidiba country asigi security gi oiba wafam asida Europe fawba ani thokna yamna kanna yenaringai gi tanja asida Russia gi athingba leina Canadian gi oiba lanmi sing hauji Ukraine gi oiba leimaida thajilaktuna landfam asi soknabagi wafam su pusilakli Anova video update amada amuka na taramna ukchuri international gi oina leiriba geopolitical anova update kharagi matangda amuk punna miyeng tabinasi Numitara niromgi mamangda Russian President Vladimir Putin amasung Donald Trump hairiba luchingba ani asina Ukraine amasung Russia gi landfam asi loshinnabagidamagta Alaska da pangthokhiba mifam adu hauji ground dadi songnariba landfam asi dadi mami taba udri hauji asi Ukraine gi maikei su yamna kan mong amakhakta Russia gi mafam kya amada aduki mati yamnaba drone sing sizinaduna drone swarm attack sing lepa leitena chathari maduda Russia gi uba nuclear power plant forward thugaibagi oiba wafam sing Russian side tagi fongdorakliba asini ikui gudringai gi mamangda Ukraine gi oiba long range missile amakhasu test tawkrabani hairiba missile asi athuba matamda mass production tawduna songnariba landfam asida sizinaragani haiduna Ukraine gi president Volodymyr Zelensky gi maikei gi thamkibasu leikrabani Hauzik songnariba landfam asida Russia gi maikei gi kariguma US gi oiba long range missile sing asi sizinaduna Russian gi oiba soil singda maru oina manung changsinba maru oiba city amasung military installation sing asida hit tawrakpa taragidi satharaktiba attack adu US amasung NATO gi oiba attack ni haina khallaba matungda Russia gi maikei gi madugi oiba chapchaba pakhum ama pigani haibagi athingba leibana maram oiduna US gi oiba achouba asanba khulai sing asi hauji Ukraine sizinaba ngamdribani adubu Ukraine gi maikei gi handak nauna test tawkriba missile asina Pak chawna mass production tawba hawraktuna yamna success oina sizinaba ngamlakpa taragadi Misal si siyamba matamda karamba country natragana atopa singgi oiba kari karamba maongda siyamki haiba wafam adu leitragasu Ukraine da pat puthokchaba Ukraine gi oiba technology Ukraine gi oiba misal ama oibani na masi sizinaba matamdadi thoidokpa problem ama leiroidoribani maram aduna songnariba landfam asigi yamna chawba mayon ama suksoi soidana lakani Nakala maromda Russia gi maikei digisu hauji akanma maongda yamna kanna attack chatharakli ceasefire gi oiba wari adu sanaba matam khara lepluraba matungda Makhatabo in ground invasion asisu aduki mati yamna kanba maong amada chatharakli mamangda eastern thangba southwestern thangba gi oiba region sing asida khaktamak chatharamba adu haujikti Odessa hairiba mafam asida su Russia gi maikei di yamna kanna ground gi oiba advancements asi chatharakli mathangdana hauji songna riba landfam asi losinabagi oina lakliva steps sing asida yamna chawba khurau ama oida mamangda security gi oiba wafam adu khana khrabu matung asida hauji Ukraine hairiba country asigi maikei digi leiriba Zelensky na Russia gi president Vladimir Putin ga unaduna santi gi oiba wari sanasi haina fongdokrakliba asida Russian side tagi Ukraine gi head of the state ni haina leiriba Volodymyr Zelensky asi hauji Ukraine hairiba country asigi chapchaba legitimate oiba luchingba ama oidre Ukraine hairiba country asigi oina leiriba constitution da yauriba rule gi matungina maak asi hauji head of the state aba oina bagi chapchaba maram adu leitabana maram oiduna Lakadoriba ceasefire gi oiba wafam asi faminaduna wari watai sanaba taragasu agreement ama inabagi matangda lakba matamda mahakna tawrakadoriba sign adu chanaba yaroi haibagi oiba agreement ama Russia gi side tagi hausi yamna kana fungdorakli adubu hausi US legaki oinadi Donald Trump ki maikei dagidi Putin amasung Zelensky hairiba luchingba ani se hana unaduna makoi gi oiba yanaba condition khara laklaba matungda US yawna trilateral gi oiba meeting ama pangthoktuna hairiba matam adu ceasefire gi oiba wafam asi loshinnabagi damakta fungdoktuna laikhrabani kariguma makoina thamliba wafam adu yaraktaba taragadi Russia bu oigera Ukraine gi oigera US ki maikei dagi akanba action sing tawrakani haiduna yamna kana warning tawduna leiribani Matang asida Russian side tagi Ukraine gi president oiriba Volodymyr Zelensky asibu legitimate oiba lenga kilosingba ama oidre haiduna fongdorakliba peace deal gi oiba agreement ama sign tawnaba matamda mahakakta gi oiba sign asina chanaba yaroi haina fongdorakliba asi hauzik chathariba peace gi oiba negotiation asida yamna chawba apanba ama susoi soidana thoklagadabani matang asida Russian gi side tagi yamna clear oina hauzik songnariba landfam asida Ukraine hairiba country asigi leimaida Atopa country European country oigera US ki country oigera NATO gi oiba lanmi amata lakpa yaroi haiba akanba warning ama thamngai gi matam asida ikang kanghaudana
ꯀꯦꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ इखंग खंगौदना हौजिक सोंनरिबा रसिया अमसुंग यूक्रेनगी ओइबा लानफम असिदा यूक्रेनगी लैमाइदा मखोइगी ओइबा कनाडियन लानमिसिंग असि थारक्तुना यूक्रेनबु डिफेंड तौबगी ओइबा वाफमसिंग फोंदोरक्ली माकी माइकेइदगी फोंदोरक्लीबा वाफम असिदा सोंनरिबा लानफम असिदा मखोइगी लानमि असि डाइरेक्टली थादुना रसियादा लानदा हनबगी ओइबा वाफम अदु पनबगी मुहूर्त थैदोक्तुना सोंनरिबा लानफम असिदा यूक्रेनना ngamlaktaba matamda reinforcement oina mateng taunabagi damakta khaktamak makoigi oiba lanmi asi thagani haiba wafam asi phongdoklibani hauji sonariba lanfam asida USA gi maikeidigi Ukraine gi oiba burden ase Europe na maru oina lawgadabani haiba wafam adu phongdorakraba matungda France na singba country sing asigi maikeidigi makoigi oiba lanmi sing asi Ukraine da thaduna ngamkai ngakpagi oiba process asida yawgani haiduna phongdokpasu adumak lainaribani adubu hauji masu Russia gi maikeidigi di Ukraine gi oiba laimai asida NATO su yaroi NATO gi oiba lanmi sing Europe gi oiba lanmi sing amata laktuna mafam asida lan soknaba yawba yaroi haibagi oiba condition asi lengdana adumak lairibani Nakalamoromda Zelensky gi maikeidigi su hauzik sonariba lanfam asida Russia gi luchingbaga Ukraine gi luchingba makoi ani unaduna wari watai sanaduna lanfam asi luchingedabani haiba wafam asi thambaga loinana Ukraine gi oina lairiba hauziki oiba issue asida Ukrainian miyosing amasung makoi gi oiba luchingba asi yaudana atopa country singi maikeidigi makoi gi mahut sinduna ceasefire poraktuna makoi gi oiba ngamkai asi yanthoknaba yaroi haiba wafam asi yamna clear oina phongdokpaga loinana hauji Ukraine gi oina lairiba condition asi makoina Maithiba mangjabasu leitri mai pakpa tongjabasu amata leitri haiba wafam asi phongdorakli Alaska gi oina pangthokhiba mifam adugi oiba yamna chawba mai pakpa ama haiba taragati chahi om henjilaklaba aduki mati yamna kuina songnarakliba lanfam asida Russian gi site gi capture tawduna laikiba mafamda laikidraba Ukraine gi oiba lanmising chamanana Russia gi lanmi kaya amasung Ukraine control tawduna laikraba mafam amada hingna natragana sina fangkhiba sing adu handaki oiba lanfam asida numit kharanagi oina matam Karatangi oina nemthakiba matam aduda lanmising asigi oiba asiba amasung ahingbasing exchange tawbagi oiba thauram amakak laiki lanmising exchange tawbagi oiba thawdo asida Ukraine gi oinasu Russia gi oinasu chahi om helaklaba aduki mati yamna kuiraba lanfam asida lan soknaba chatkhraga thawai thakhraga masa fawba ugi fangdana leirakliba miyoising asigi oiba haksangsing adu masa gi mayumda poraktuna mathong mangam pangthokpagi oiba thauram amadi fangkhre masigi damakta Russian side gi Asiba Ukraine gi lanmising asi train amada haptuna aduki matik yamba masingda tharakpadagi khandokpa matamda yamna awaba oina khibagi oiba thauto amasu laikibani masiga chamanana Ukraine gi site gi Russia gi oiba lanmi kaya ama exchange tawkhibagi oiba thaudok sing laiki Russia hairiba country asigi oinadi makoi gi lanmising adu Ukraine tawriba asigumna yamna phongna chawna tawdaba taragasu lanfam asida Russia gi mateng pangba chatkiba North Korean lanmising asigi Thawai yaudraba haksangsing asina North Korea tamna lakpa matamda North Korea gi Supreme Leader Kim Jong-un masamak yauna nungaitaba pendaba phongdoktuna lanmising asigi thawai yaudraba haksangsing asi magi imung manungda sinabaga loinana makoigi oiba mathau mangam pangthokpagi oiba process asi yamna chawna miyam mangda phongna tawki